Hello. Garbage. Oh. Papa lagi. Hello, Papa. Kenapa hang gitu? Halo? Ada apa ya? Oh. Dukaan kamay to yung lockdown sih bu. Dukaan di sitle di sum maruina ay ako di lerak manung na layuni na. Dan road di ay strict tawba kaso layda na. Do ako di lerak manung di samna sa lerak kulak di sirang local gi interest ta. Adum ako di Itu kaya ada social distance atau apa kan ini jadi. Karena adum. Ada, ayu tasro kita tahu do lockdown to sangre itu kan kena tahu sunang ngau deh. Ada ini am hangingin tahu ni hantak sih. Nang ande ini phone je pang tahu apa. Jadi aku close kanggu kerja dah. Jadi ni Japon itu positif ibu kerja ya. Aduh tahu ya ini kata ini lagi nih, wajib tahu kalau ini hanggi tahu kan ya. Ayo matang cara ni kau aduh buat tu kau kalau ni thok cale nung sin hai. Karena macam aku uzik cakap apa je macam je loi ni pakai ni macam ni na hai ni pak na apa. Aduh ni ba. Gya me ta ini orang muda dah ni kau dia ni nahan. Aduh memang tu wajib cara mereka sudu juga wali orang lagi dia tak kau hai ni. Ada aku ni so nahan je kan orang lagi aku lekai yo na. Some newspaper ama kata local daily paper ama dah. Lan pau ai lan ma pau nge na su lo le khoi na maram di akhoi yen te lekai akhoi kai samsung elang mam lekai le re khodam le rak longjam lekai longjam le rak si di keno si da yam khoi positive case le yaw re ha na yam na keno ina hairak pai ta khabar da ko ado hai ba positive case tu di moina khabar na palli ba keno tu so di adugi department na thabak tawba mi maming panraga so adu ni kaina adu bhau long na area ba hai ba misak tu di lekai ani hum ji da bhau lei chi hai ta ne hai ba da ba na sagana bini tawri adu false report way na ni ai khoi club na zui ni club mayam na zui initiative lo ko chi thi adu ni ai di we ga di daw ni na zu facebook le ko le dum hai do hai ra kani ba khoi artist ki da da we da ba pot chi da moi hai jana bu di khoi du soi da so noi te ba sina di sidi lotion mayam ba pot na te lotion da ba na zu phai ba si di hai di seng adum hai do ko kai mi kai ni ai le te covid bu te boy ra ba mayam gi phana section lo zo oi ba ori sin na mo Oi ni, Bachchan family wo oi khali. Ado sandok ko diyan da de ni tawi. Hoi aina jikto iba ai keno se. Lockdown manung ga tawi ba ai working style sino working style sino so dum paksa pa su nei. Ai to kan ni polo. Ni customer lak pa kano to bu do. Adugi potu da so thaja si oi bajane ada sena de ai sum poina ni khak tham ya ama masi sat ki ba pham je husi ki hai ri ba khoi le kai da lai re na kai gi do hoi ya kai gi thora ko khabar da Denmark oina ai wona hang han da adi pau da lak matam da telephone call khara lak ki ba hang sa na ba khang ai na ma sa khang da ba sing ni marak ta gi bo da hoi as no ya dai na samai na ma lai de hai ba pau gi sum ko kot ko kai sum hang ko le Denmark oina ai dukan da ai se sum ai de mo ya dai hai ba pot ama da sum ai gi ming na mang thara ga sat ki ba pot ta gi sum thato khata na ai oi ba ma thado sanam so re thado san ju si re ha da du na kasam pata usi ma gari na tak to kwa ri theng no da hodong o le uchi do ni changang yo budana sanau ma on ba sanau na tak pa yidi nambon yo budadi angang macha ma gari ta hore na Ada bisempu ga yau na hal war kan je to tonga san do ji bu pati fatta ni ai gi mota di mase amro community spread ai reverse spread ren ki re ji ni hoy ado community transmission la pani na ma ji section na ba ai positive expressing of the high ri latri community transmission latri hai du bu la ko man ba pon ma lai ni na ko ni section ngai pani da ma ri san do phone ji pa to pi ni ba ko khar na ba tina ba ko ma ni ri hoy aduna ado ai luri je si po se la ma tam ne
ꯑꯩ ꯅꯪ ꯈꯪꯉꯤꯗ ꯑꯩ ꯏꯅꯥꯎꯁꯤꯡ ꯑꯩ ꯏꯅꯥꯎ ꯅꯨꯄꯥꯗꯣ ꯍꯦꯛ ꯄꯨꯡꯃꯤꯟꯅꯕꯗꯧ ꯂꯣꯏꯅꯔꯤꯕ ꯁꯦ ꯑꯩꯈꯣꯏ ꯑꯄꯨꯗꯐꯥꯎꯗ ꯇꯦꯂꯤꯐꯣꯟ ꯀꯣꯜ ꯈꯥꯡꯉꯝꯅꯦꯕ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯅꯦꯕ ꯑꯩꯉꯣꯟꯗꯁꯨ ꯃꯤ ꯌꯥꯝꯃꯦꯕ ꯇꯧꯔꯛꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯑꯝꯇꯪ ꯍꯪꯒꯦ ꯃꯁꯤꯅ ꯑꯗꯣ ꯑꯩꯅ ꯍꯟꯗꯛꯇꯤ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗꯤ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯅꯦꯆꯔꯁꯦ ꯅꯣꯏꯅꯁꯨ ꯎꯔꯤꯗꯅ ꯑꯩ ꯆꯠꯃꯤꯟꯅꯕ ꯑꯃ ꯄꯨꯕꯅꯤꯗ ꯑꯩ ꯁꯦꯡꯅ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩ ꯌꯥꯝ ꯂꯥꯞꯊꯣꯛꯑꯦꯕ ꯍꯟꯗꯛꯇꯤ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤ ꯈꯪꯉꯦ ꯅꯧꯅꯤ ꯍꯥꯏꯗꯤ ꯋꯥꯆꯦꯞꯁꯨ ꯄꯥꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯋꯥꯆꯦꯞ ꯄꯥꯏꯅꯕ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇꯨꯗ ꯑꯣꯏꯔꯁꯨ ꯆꯠꯂ ꯈꯪꯒꯗꯕ ꯑꯗꯣ ꯋꯥꯆꯦꯞꯁꯨ ꯅꯧꯅꯤ ꯂꯩꯕꯅꯤꯅ ꯑꯩꯅ ꯐꯨꯜ ꯁꯣꯝꯗ ꯑꯩꯒꯤ ꯍꯤꯡꯅꯕꯒꯤ ꯀꯩꯅꯣꯁꯤꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯈꯤꯗꯅ ꯅꯣꯡ ꯉꯥꯟꯕꯗ ꯑꯩ ꯄꯣꯠ ꯑꯩꯗꯤ ꯃꯦꯅꯦꯖ ꯇꯧꯅꯕ ꯑꯩ ꯗꯨꯀꯥꯟꯒꯤ ꯀꯩꯒꯤ ꯀꯩꯅꯣꯁꯦ ꯍꯣꯏ ꯁꯤ ꯑꯗꯨ ꯀꯩꯁꯨ ꯈꯜꯂꯨꯅꯗꯕꯅꯤ ꯍꯥꯏꯗꯤ ꯀꯩꯁꯨ ꯑꯣꯏꯗꯕꯅꯤꯅ ꯄꯣꯠꯇꯣ ꯑꯗꯨꯝ ꯈꯪꯖꯔꯛꯁꯅꯤ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯑꯩ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯑꯗꯨꯝ ꯄꯣꯖꯤꯇꯤꯚ ꯊꯣꯠ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯅꯦꯒꯦꯇꯤꯚ ꯔꯣꯝꯗ ꯈꯟꯗꯦꯕ ꯍꯣꯏ ꯑꯩꯈꯣꯏ ꯑꯩ ꯁꯨꯃꯥꯏꯅ ꯁꯟꯗꯣꯛꯄꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯆꯦꯛꯁꯤꯟꯕꯒꯤ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯗꯤ ꯑꯗꯨꯃꯛꯁꯨ ꯌꯥꯝ ꯐꯖꯕ ꯈꯨꯗꯝ ꯌꯥꯝ ꯐꯕ ꯑꯃꯅꯦꯅ ꯍꯥꯏꯗꯤ ꯆꯦꯛꯁꯤꯜꯍꯧꯕꯒꯤ ꯑꯩꯈꯣꯏꯅ ꯀꯣꯝꯊꯣꯛꯎꯕꯗꯣ ꯍꯧꯕꯗꯨꯅ ꯐꯩꯗꯅ ꯑꯗ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯗꯨꯀꯥꯟ ꯑꯗꯨꯝ ꯇꯧꯔꯤ ꯁ꯭ꯇꯤꯜ ꯇꯧꯕꯁꯦ ꯑꯩ ꯃꯇꯝ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯕ ꯃꯇꯝꯗꯨꯁꯨ ꯑꯗꯨꯝ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯂꯥꯛꯅꯩꯕ ꯑꯗꯨꯒ ꯑꯩ ꯗꯨꯀꯥꯟꯗ ꯍꯥꯡꯗ꯭ꯔꯦ ꯑꯩ ꯌꯨꯝ ꯂꯣꯝꯗ ꯑꯣꯏꯅ ꯁꯤꯐ ꯇꯧꯔꯦ ꯑꯗꯨꯒ ꯊꯣꯡꯒꯥꯟꯁꯦ ꯄꯨꯔꯥ ꯀ꯭ꯂꯣꯖ ꯇꯧꯁꯜꯂꯒ ꯍꯥꯏꯇꯥꯔꯦ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯐꯖꯅ ꯄꯤꯔꯒ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯄꯣꯠꯁꯦ ꯂꯤꯁ ꯑꯣꯏꯅ ꯏꯍꯜꯂꯛꯑꯒ ꯄꯣꯠꯇꯨ ꯍꯥꯟꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯒ ꯑꯩꯅ ꯍꯣꯔꯦꯟ ꯄꯦꯛ ꯇꯧꯔꯒ ꯊꯠ ꯍꯦꯟ ꯑꯣꯚꯔ ꯇꯧꯈꯤꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯅꯕꯒꯤ ꯁꯤꯁꯇꯦꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯦꯟꯇꯌꯔ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯩ ꯕ꯭ꯔꯗꯔ ꯏꯇꯩꯃ ꯑꯗꯒꯤ ꯏꯆꯥꯅꯨꯄꯥ ꯏꯌꯥꯝꯕꯩ ꯃꯆꯥ ꯂꯣꯏꯅ ꯑꯩꯈꯣꯏ ꯏꯟꯚꯣꯜቭ ꯇꯧꯔꯒ ꯐꯔꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯗꯥꯎꯅꯤꯡꯒꯤꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯒ꯭ꯔꯣꯁꯔꯤꯗ ꯆꯥꯎꯔꯕꯅꯤꯅꯀꯣ ꯃꯤꯅ ꯑꯗꯨꯝ ꯆꯥꯎꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯅ ꯑꯗꯨꯝ ꯗꯥꯎꯅꯤꯡꯒꯤ ꯇꯧꯔꯕꯅꯤꯅ ꯍꯥꯏꯗꯤ ꯂꯩꯕꯗꯣ ꯂꯣꯏ ꯗꯥꯎꯅꯤꯡꯗ ꯇꯧꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯄꯤꯕꯗꯨꯅ ꯐꯔꯦꯕ ꯑꯗꯣ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯑꯩ ꯏꯇꯣꯝꯗꯁꯨ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯌꯦꯕ ꯀꯩꯅꯣ ꯑꯩ ꯀꯃꯥꯏꯅ ꯑꯩ ꯀꯔꯣꯝꯗꯒꯤ ꯄꯣꯠꯅꯣ ꯑꯗꯣ ꯍꯣꯏ ꯑꯩ ꯑꯍꯥꯟꯕꯗ ꯀꯩꯁꯨꯝ ꯃꯋꯥꯔꯣꯝꯗꯦꯕ ꯑꯗꯩ ꯃꯤ ꯁꯨꯝ ꯌꯥꯝꯁꯜꯂꯛꯑꯦꯕ ꯃꯤꯁꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯥꯟꯅꯗꯕ ꯂꯝꯗꯒꯤ ꯇꯧꯁꯜꯂꯛꯄꯤꯅꯦꯕ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯗꯥꯏꯔꯦꯛ ꯍꯪꯉꯛꯄꯗꯤ ꯍꯪꯒꯣꯏꯕꯅꯤ ꯅꯣꯏ ꯑꯁꯦ ꯑꯩꯈꯣꯏ ꯅꯣꯏ ꯑꯃꯨꯛ ꯀꯩꯀꯨꯀꯣ ꯃꯥ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯑꯗꯒꯤ ꯑꯩꯈꯣই ꯐꯤꯂꯝ ꯀꯥꯡꯕꯨꯗꯁꯨ ꯍꯦꯛ ꯗꯥꯏꯔꯦꯛ ꯑꯩꯉꯣꯟꯗ ꯍꯪꯕꯗꯗꯤ ꯍꯣꯏ ꯃꯥꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯧꯔꯛꯄꯒꯤ ꯁꯨꯝ ꯈꯣꯏꯅꯗꯕ ꯑꯩꯗꯤ ꯍꯪꯉꯛꯄꯩ ꯋꯥꯅꯦꯕ ꯃꯥꯅꯦ ꯍꯪꯕ ꯇꯟꯕꯒꯤꯅꯦꯕ ꯃꯣꯏꯅ ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯆꯠꯈꯤꯗ꯭ꯔꯥꯅꯀꯣ ꯄꯦꯅꯤꯛ ꯑꯃ ꯂꯩꯕꯅꯤꯅ ꯑꯗꯨ ꯐꯔꯦ ꯑꯩꯗꯤ ꯁꯥꯒꯩ ꯅꯥꯇꯩꯗꯒꯤꯗꯤ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏ ꯔꯤꯂꯦꯇꯤꯚꯇꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯆꯦ ꯃꯆꯥ ꯈꯪꯗꯦ ꯑꯃꯅꯤ ꯃꯃꯣ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯆꯨꯝꯕ꯭ꯔꯥ ꯍꯩ ꯗꯨꯀꯥꯟ ꯀꯟꯅ ꯐꯝꯃꯤ ꯀꯩꯁꯨ ꯑꯩ ꯌꯥꯝ ꯊꯤ ꯍꯦꯜꯗꯤ ꯑꯣꯏ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯀꯩꯅꯣ ꯂꯩꯇꯦ ꯑꯗꯨꯒꯤ ꯑꯩ ꯇꯦꯁ ꯇꯧꯕ ꯈꯣꯠꯄꯁꯨ ꯂꯩꯇꯦ ꯀꯅꯥꯅ ꯍꯥꯏꯔꯤ ꯋꯥꯔꯤꯅꯣ ꯑꯗꯨꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯃꯒꯤ ꯄꯥꯎꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯥꯒꯤ ꯗꯨꯀꯥꯟꯗꯁꯨ ꯆꯪꯉꯝꯃꯤꯒ ꯍꯥꯏꯔꯒꯁꯨ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤꯅꯤꯅ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯉꯣꯟꯗꯀꯣ ꯑꯗꯨꯒ ꯂꯧꯈꯠꯄ ꯂꯥꯛꯄ ꯍꯥꯏꯁꯦ ꯃꯦꯗꯤꯀꯦꯜ ꯂꯧꯈꯠꯄ ꯂꯥꯛꯄ ꯍꯥꯏꯁꯦ ꯔꯤꯛꯁꯅꯦꯕ ꯇꯥꯃꯣꯅꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯑꯗꯨꯝ ꯁꯝꯅꯔ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯪꯗꯕꯩ ꯅꯠꯇꯕ ꯍꯥꯏꯗꯤ ꯗꯔꯀꯥꯔꯗꯣ ꯂꯩꯇ꯭ꯔꯒꯗꯤ ꯇꯦꯁ ꯇꯧꯕꯒꯤ ꯄꯣꯠꯇꯣ ꯀꯥꯟꯅꯗꯦꯗꯅ ꯏꯁꯥꯅ ꯊꯥꯖꯕ ꯀꯟꯐꯤꯗꯦꯟꯁ ꯂꯩꯔꯒꯗꯤ ꯇ꯭ꯔꯥꯚꯦꯜ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯍꯣꯏ ꯇꯧꯊꯣꯛꯄꯕꯨꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯇꯦꯁ ꯇꯧꯊꯣꯛꯄꯗꯤ ꯐꯩ ꯑꯗꯨꯏꯁꯨ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯤꯗꯗꯤ ꯍꯣꯁꯄꯤꯇꯥꯜ ꯂꯣꯏ ꯁꯤꯜ ꯇꯧꯁꯜꯂꯛꯄꯅꯤꯅ ꯁꯤꯗꯤ ꯀꯩꯁꯨ ꯀꯩꯅꯣ ꯂꯩꯇꯦ ꯃꯌꯥꯝꯒꯤ ꯔꯤꯃꯔ ꯉꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯩ ꯏꯅꯥꯎꯄꯥ ꯑꯄꯨꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯊꯥꯡꯃꯩꯕꯟꯗꯒꯤ ꯃꯥꯅ ꯉꯁꯤ ꯑꯃꯨꯛ ꯄꯨꯈꯠꯈ꯭ꯔꯦꯅ ꯃꯌꯥꯝ ꯋꯥ ꯂꯥꯡꯅꯩꯗ ꯑꯁ ꯑꯩ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦꯅ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯨꯝ ꯑꯗ ꯑꯩꯗꯤ ꯑꯗꯨꯝ ꯅꯣꯏꯅꯁꯨ ꯍꯥꯟꯅꯁꯨ ꯈꯪꯉꯦ ꯍꯥꯏꯕꯗ ꯄꯛꯆꯕ ꯃꯤꯁꯨ ꯑꯣꯏꯗꯅꯀꯣ ꯃꯇꯝ ꯑꯃꯗ HIV ꯀꯩꯅꯣ ꯇꯧꯔꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅꯁꯨ ꯍꯥꯏꯔꯝꯃꯦ ꯃꯇꯦꯛ ꯑꯃ ꯑꯃꯨꯛ ꯑꯩꯅ ꯃꯌꯥꯝ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤ ꯒꯨꯂꯤ ꯆꯥꯏ ꯍꯥꯏꯕ ꯅꯨꯡꯁꯤꯗꯕꯩ ꯅꯠꯇꯦ ꯁꯤꯗꯤ ꯁꯨꯝ ꯑꯩꯅ ꯑꯩꯒꯤ ꯃꯑꯣꯡꯗꯨꯅ ꯐꯤꯂꯝꯗ ꯀꯩꯗ ꯊꯣꯛꯄꯗ ꯉꯥꯎꯁꯟꯅꯕ ꯀꯩꯗꯧꯕ ꯁꯥꯕꯗꯨꯅꯁꯨ ꯑꯣꯏꯔꯝꯗꯧ ꯑꯗꯨꯝ ꯃꯥꯟꯕ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯗ ꯄꯛꯆꯕꯗꯣ ꯑꯗꯒꯤ ꯏꯚꯟ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤ ꯅꯥꯔꯕꯅꯤ ꯍꯦꯞ ꯁꯤ ꯅꯥꯏꯅ ꯍꯥꯏꯈꯤꯕ ꯂꯩꯌꯦꯕ ꯀꯣ ꯁꯤꯃꯥꯗꯒꯤ ꯔꯣꯜꯗꯨꯗ ꯄꯥꯏꯗ ꯍꯥꯏꯔꯤꯅꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯂꯩꯇꯦꯗꯤ ꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯇꯦ
ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯗꯁꯨ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯁꯤꯡ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦ ꯑꯦꯟꯇꯥꯌꯔ ꯀꯩꯅꯣꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯌꯥꯝ ꯇꯝꯃꯛꯑꯦꯕ ꯅꯪ ꯃꯣꯏ ꯅꯣꯛ ꯇꯝꯃꯦ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯀꯩꯅꯣ ꯂꯩꯇꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯇꯦ ꯑꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯅ ꯑꯩꯈꯣꯏꯒꯤꯗꯤ ꯁ꯭ꯇꯤꯛꯃꯥ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯑꯃ ꯍꯥꯏꯗꯤ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯅꯤ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯦꯒ ꯍꯥꯏꯔꯒ ꯅꯣꯛꯅ ꯁꯝꯅꯕꯤꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯀꯤꯕꯗꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯣꯛꯇꯕꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯑꯗꯨꯒꯨꯝꯕꯗꯨ ꯁꯨꯝ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯀꯩꯗ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩꯗ ꯂꯥꯛꯑꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯥꯅꯦ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡꯁꯨ ꯂꯣꯏ ꯄꯤꯛꯏ ꯑꯗꯨꯅ ꯀꯩꯁꯨ ꯂꯩꯇꯦ ꯍꯌꯦꯡ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛꯇ ꯗꯨꯀꯥꯟ ꯂꯣꯏꯁꯟꯕꯗ ꯉꯥꯏꯔꯤꯌꯦ ꯑꯗꯣ 이루자게나 떠오르면. 나는 이제 아까 그냥 놀러 가다 파라간다 우직지. 너 그노 고로 아이 요 그냥 사나 당나부지 와나버니나 그노 떠올까 이몽기 사나가 알루 킬로 아니 um도르 마마 호이지. 아이나 아이데 시티 아코이 시어 키어 롱나버다. ngam mating pangnawa. ado aina dukan family profit motive ki khaknate somai paisa long yam phangaga sina kena tong na bai nate la leather aiduni aina ai profession ni nate ko somai ngi seba su tawba aduga ai ju adum health aidi working adum tawai sa je mane hape la mani tong na bai ne ado kaisu leite adum clarification nangona ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡꯗꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯩ ꯁꯦꯡꯗꯣꯛꯑꯒꯦ ꯇꯧꯕꯅꯤ ꯐꯖꯅ ꯑꯩꯉꯣꯟꯗ ꯇꯧꯔꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯂꯩꯇꯦ ꯍꯥꯏꯅ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯂꯣꯏꯔꯦ ꯁꯤꯗꯤ ꯍꯧꯖꯤꯛꯁꯦ ꯀꯅꯥꯝꯇꯗ ꯋꯥꯔꯧꯕ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯃꯥꯅꯦ ꯁꯤꯗꯤ ꯍꯥꯏꯗꯤ ꯃꯆꯠꯅꯦ ꯍꯥꯏꯇꯥꯔꯦ ꯃꯆꯠꯅꯦꯕ ꯎꯄꯥꯏ ꯂꯩꯇꯦꯕ ꯈꯠꯅꯕ ꯃꯇꯝꯅꯤꯅꯀꯣ ꯆꯨꯝꯃꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤꯗꯅ ꯍꯪꯉꯛꯏꯅꯦꯕ ꯗꯥꯕꯣꯅꯤ ꯇꯧꯔꯦꯒ ꯍꯥꯏꯕꯗ ꯑꯗꯨꯅꯦ ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯁꯨ ꯅꯨꯡꯁꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯕꯥꯏ ꯆꯥꯟꯁ ꯅꯪꯉꯣꯟꯗꯁꯨ ꯑꯗꯨꯉꯥꯏꯔꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯇ ꯁꯤ ꯇꯧꯔꯦꯅ ꯑꯩꯈꯣꯏꯅ ꯂꯣꯠꯁꯟꯒꯗꯕꯁꯨ ꯅꯠꯇꯦ ꯌꯥꯝ ꯕ꯭ꯔꯣꯠ ꯍꯥꯏꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩꯗ ꯏꯁꯥꯅ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯅꯥꯕꯁꯤꯅ ꯁꯤꯅꯤ ꯃꯅꯤꯄꯨꯔꯗ ꯃꯤ ꯁꯤꯈ꯭ꯔꯕꯅꯦ ꯑꯩ ꯊꯣꯏꯅꯁꯨ ꯀꯤꯗꯦꯕ ꯀꯤꯗꯦ ꯁꯤꯗ ꯌꯥꯝ ꯀꯤꯁꯜꯂꯨꯕꯁꯨ ꯌꯥꯗꯦꯗ ꯃꯊꯪ ꯃꯤ ꯂꯤꯁꯤꯡ ꯀ꯭ꯔꯣꯁ ꯇꯧꯔꯛꯑꯕꯅꯤꯀꯣ ꯔꯤꯀꯣꯚꯔ ꯇꯧꯕꯅ ꯃꯁꯤꯡ ꯍꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯗ ꯀꯣꯔꯣꯅꯥꯅ ꯀꯩꯁꯨ ꯇꯧ ꯉꯝꯄꯣꯟꯇꯦꯅ ꯈꯜꯂꯤ ꯑꯩ ꯀꯩꯁꯨꯅ ꯂꯨꯅ ꯈꯟꯗꯦ ꯑꯗꯨꯒ ꯀꯤꯌꯔ ꯂꯧꯗꯕꯁꯨ ꯇꯧꯗꯦ ꯀꯤꯌꯔꯗꯤ ꯂꯧꯕ ꯐꯩ ꯌꯥꯝ ꯊꯤꯅ ꯂꯧꯔꯤꯖꯥꯠꯅꯤ ꯂꯧꯕ ꯍꯥꯏꯗꯤ ꯑꯩ ꯗꯨꯀꯥꯟ ꯐꯝꯖꯔꯁꯨ ꯗꯨꯀꯥꯟꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯀꯤꯌꯔ ꯐꯖꯅ ꯂꯧꯅꯕ ꯑꯩ ꯃꯦꯛꯁꯤꯃꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯅꯦꯒ꯭ꯂꯦꯛ ꯇꯧꯕꯗꯤ ꯌꯥꯗꯦ ꯃꯌꯥꯝ ꯄꯨꯜꯂꯛꯄꯅꯤꯅ ꯍꯣꯏ ꯗꯥꯕꯣꯅꯤ ꯐꯔꯦ ꯑꯗꯨ ꯍꯪꯅꯤꯡꯉ ꯇꯧꯕꯅꯦ ꯑꯩꯅ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟ ꯂꯣꯏꯔꯒ ꯀꯣꯏꯊꯣꯔꯛꯑꯒꯦ